ngasi ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯃꯐꯝꯁꯤ ꯁꯂꯥꯏꯀꯣꯟꯒꯤ ꯂꯣꯏꯁꯪꯅꯤ ꯂꯥꯏꯁꯪꯅꯤ ꯅꯍꯥꯟ ꯃꯈꯩ ꯁꯂꯥꯏꯀꯣꯟ ꯍꯥꯏꯔꯒ ꯁꯂꯥꯏꯀꯣꯟꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯆꯕ ꯉꯝꯃꯛꯇꯕ ꯂꯩꯄꯥꯛꯀꯤ ꯏꯔꯥꯡꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯇꯪ ꯇꯥꯗꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯉꯝꯃꯛꯇꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯆꯕꯅꯤ ꯊꯧꯔꯝꯗꯤ ꯍꯧꯈꯤꯕ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯂꯥꯏꯀꯣꯟ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯂꯥꯏꯁꯪ ꯑꯁꯦ ꯃꯁꯤ ꯁꯪ ꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯈꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯃꯗꯨꯒꯨꯝꯕ ꯁꯪ ꯀꯥꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯒ ꯆꯍꯤ ꯆꯨꯞꯅ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯅ ꯈꯣꯌꯨꯝ ꯂꯥꯏꯇꯤꯟꯅꯔꯝꯕ ꯆꯤꯉꯨ ꯃꯥꯏꯆꯧꯁꯤꯡ ꯏꯄꯨꯁꯤꯡꯅ ꯌꯋꯥ ꯋꯥꯇꯥꯅꯔꯝꯕ ꯃꯌꯥꯝꯗꯣ ꯃꯈꯥ ꯇꯥꯅ ꯃꯊꯪꯒꯤ ꯆꯍꯤꯁꯨ ꯑꯗꯨꯃꯛ ꯆꯠꯊꯕꯤꯌꯨ ꯍꯥꯏꯔꯗꯅ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯣꯡꯁꯦ ꯃꯁꯤꯗ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯄꯂꯦꯝ ꯄꯟꯊꯧ ꯂꯣꯏꯅꯅ ꯆꯤꯉꯨ ꯃꯥꯏꯆꯧ ꯏꯄꯨ ꯃꯥꯏꯆꯧꯁꯤꯡꯗ ꯈꯨꯔꯨꯝꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯁꯂꯥꯏꯀꯣꯟ ꯍꯥꯏꯔꯤꯕꯁꯤꯗ ꯁꯂꯥꯏ ꯆꯥ ꯈꯨꯗꯤꯡꯃꯛꯀꯤ ꯇꯤꯟꯐꯝ ꯄꯨꯟꯐꯝ ꯑꯣꯏꯕꯅꯤ ꯂꯣꯏꯅꯅ ꯃꯔꯣꯜ ꯑꯍꯨꯝꯃꯛꯇ ꯁꯟꯗꯣꯛꯇꯅ ꯂꯩꯔꯤꯕ ꯃꯄꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯟꯗꯣꯛꯄꯤꯔꯤꯕ ꯃꯗꯨꯒꯨꯝꯕ ꯃꯄꯨ ꯑꯗꯣ ꯃꯗꯨꯕꯨ ꯁꯨꯞꯅ ꯇꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯁꯟ ꯈꯣꯝꯖꯤꯟꯖꯔꯒ ꯈꯨꯔꯨꯝꯖꯕ ꯆꯤꯉꯨ ꯂꯌꯥꯝꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯍꯥꯏꯅ ꯁꯦꯝꯕ ꯃꯤꯇꯩꯒꯤ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯁꯥꯔꯝꯕ ꯃꯤꯇꯩꯒꯤ ꯌꯨꯝꯖꯥꯎ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯀꯌꯥꯠ ꯁꯨꯅ ꯇꯧꯔꯒ ꯁꯦꯝꯕ ꯋꯥꯌꯨꯝꯅꯦ ꯃꯁꯤꯗ ꯁꯅꯥ ꯁꯪꯒꯥꯏ ꯑꯣꯏꯅ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡꯁꯤ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯨ ꯂꯣꯏꯅ ꯀꯧꯁꯜꯂꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯐꯝꯁꯤ ꯁꯂꯥꯏꯀꯣꯟꯒꯤ ꯂꯥꯏꯁꯪꯁꯤ ꯁꯦꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯁꯪꯗꯅ ꯈꯣꯠꯇꯅ ꯂꯩꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯃꯇꯝꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯄꯂꯦꯝ ꯏꯃꯥꯅ ꯇꯥꯛꯄꯤꯕ ꯄꯟꯊꯧ ꯏꯄꯥꯅ ꯇꯥꯛꯄꯤꯕ ꯃꯌꯥꯝꯗꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯄꯥꯡꯊꯣꯛꯆꯕ ꯌꯥꯕꯅ ꯄꯥꯡꯊꯣꯛꯆꯕ ꯑꯗꯨꯒ ꯃꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄꯗ ꯄꯥꯡꯊꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯐꯝꯗꯨꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ ꯃꯐꯝꯁꯤꯗꯤ ꯁꯂꯥꯏꯀꯣꯟ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯥꯛꯄꯤꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯅꯝꯕꯣꯜꯒꯤ ꯁꯥꯕꯜ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ ꯅꯝꯕꯣꯜ ꯁꯥꯕꯜ ꯂꯩꯀꯥꯏꯒꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯔꯒ ꯂꯝꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯗꯤꯝ ꯂꯝꯕꯤ ꯂꯩꯔꯤꯁꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯈꯖꯤꯛꯇꯪ ꯌꯨꯝꯂꯣꯟ ꯑꯃꯅꯤ ꯁꯥꯕꯜ ꯂꯩꯀꯥꯏ ꯌꯧꯔꯛꯑꯀꯥꯟꯗ ꯌꯨꯝꯂꯣꯟ ꯑꯃꯅꯤ ꯆꯠꯊꯔꯒ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯂꯥꯏꯁꯪꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯊꯤꯔꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤ ꯃꯔꯝꯗꯤ ꯅꯝꯕꯣꯜ ꯁꯥꯕꯜ ꯂꯩꯀꯥꯏꯅꯤ ꯃꯌꯥꯝꯗ ꯃꯁꯤꯃꯁꯨ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯤꯃꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ